ꯄꯨꯡ 23ꯒꯤ ꯃꯅꯨꯡꯗ ꯆꯥꯎꯕ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕꯁꯤꯡ ꯗꯟꯗꯤ ꯄꯤꯗ꯭ꯔꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ JSA ꯏꯔꯝ ꯁꯤꯐꯥꯏ ꯂꯩꯔꯛ ꯑꯁꯥꯡꯕꯗꯒꯤ ꯋꯥꯡꯒꯣꯏ ꯃꯃꯥꯡ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯂꯩꯔꯛꯈꯤꯕ ꯆꯅꯝꯕꯝ ꯅꯤꯡꯉꯣꯜ ꯈꯥꯏꯗꯦꯝ ꯑꯣꯡꯕꯤ ꯆꯥꯎꯕ ꯗꯦꯕꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯁꯤꯅ ꯈꯥꯏꯗꯦꯝ ꯑꯃꯁꯨꯡ ꯊꯤꯌꯥꯝꯒ ꯂꯣꯟꯅꯕ ꯎꯃꯪꯒꯤ ꯁꯔꯨꯛ ꯑꯃꯗꯒꯤ ꯁꯤꯅ ꯐꯪꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ JSCꯅ ꯁꯤꯟꯗꯨꯅ ꯏꯔꯝ ꯁꯤꯐꯥꯏ ꯂꯩꯔꯛ ꯑꯁꯥꯡꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯁꯨꯡ ꯋꯥꯡꯒꯣꯏ ꯈꯥꯏꯗꯦꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕ ꯗꯥꯕꯤ ꯇꯧꯈ꯭ꯔꯦ꯫ ꯃꯤꯁꯤ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯁꯦꯝꯈꯤꯕ JSCꯒꯤ ꯀꯟꯚꯦꯅꯔ ꯈꯣꯝꯗ꯭ꯔꯥꯝ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯈꯤꯕꯗ ꯆꯥꯎꯕꯒꯤ ꯃꯤꯁꯤ ꯑꯁꯤ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ, ꯃꯔꯝ ꯑꯗꯨꯅ ꯄꯨꯡ 23ꯒꯤ ꯃꯅꯨꯡꯗ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯇ꯭ꯔꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯔꯣꯏ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ JSCꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ CSOꯁꯤꯡ ꯑꯃꯁꯨꯡ ꯀ꯭ꯂꯕꯁꯤꯡꯒ ꯂꯣꯏꯅꯅ ꯃꯈꯜ-ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯁꯦꯝꯈꯤꯕ JSCꯒꯤ ꯀꯟꯚꯦꯅꯔ ꯈꯥꯏꯗꯦꯝ ꯂꯨꯈꯣꯏꯅ ꯍꯥꯏꯈꯤꯕꯗ ꯃꯤꯁꯤ ꯑꯁꯤꯒꯤ ꯂꯪꯂꯥ-ꯂꯪꯖꯤꯟ ꯑꯊꯨꯕꯗ ꯄꯨꯂꯤꯁꯅ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ, ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯀꯣꯔꯠꯅ ꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯐꯥꯎꯗꯨꯅ ꯔꯤꯡ ꯔꯣꯗ ꯁꯦꯝꯕꯒꯤ ꯊꯕꯛ ꯊꯤꯡꯖꯤꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯇꯥꯏꯒꯔ ꯔꯣꯗ ꯑꯃꯁꯨꯡ ꯖꯔꯃꯟ ꯔꯣꯗ ꯍꯥꯏꯅ ꯈꯪꯅꯕ ꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯏꯂꯤꯒꯦꯟ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯒ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯃꯤꯇꯣꯞꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯐꯥꯎꯔꯒ ꯁꯦꯝꯂꯤꯕ ꯔꯤꯡ ꯔꯣꯗꯀꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯃꯁꯨꯡ ꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯦꯐꯇꯤ ꯃꯦꯖꯔꯒꯤꯗꯃꯛꯇ ꯈꯨꯗꯛꯇꯒꯤ ꯂꯦꯞꯍꯟꯅꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯃꯅ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯤꯟꯗꯨꯅ ꯗꯤꯇꯦꯜꯗ ꯔꯤꯄꯣꯔꯠ ꯑꯃ ꯁꯕꯃꯤꯠ ꯇꯧꯅꯕ, ꯎꯃꯪꯒꯤ ꯂꯝꯁꯤꯡ ꯀꯟꯅꯕ ꯑꯃꯗꯤ ꯃꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯀꯣꯀꯣꯃꯤꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯁꯤꯜꯂꯒ ꯀꯣꯜꯀꯇꯥꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯒ꯭ꯔꯤꯟ ꯇ꯭ꯔꯥꯏꯕꯨꯅꯦꯜ ꯏꯁ ꯖꯣꯟ ꯕꯦꯟꯆꯇ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯔꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯈꯨꯗꯛꯇꯒꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕ ꯃꯔꯤ ꯂꯩꯅꯕ SP ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯁꯤꯡꯗ ꯗꯤꯔꯦꯛꯁꯟ ꯄꯤꯔꯛꯈꯤꯕ ꯑꯗꯨꯕꯨ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯏ ꯍꯥꯏꯔꯤ꯫ ꯉꯁꯤ ꯂꯝꯐꯦꯟꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯍꯥꯏꯈꯤꯕꯗ ꯖꯔꯃꯟ ꯔꯣꯗ ꯑꯃꯁꯨꯡ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯉꯥꯛꯀꯤ ꯑꯌꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯝꯕꯤ ꯁꯦꯝꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯪꯗꯣꯛꯅꯕ RTIꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯍꯪꯈꯤꯕ ꯋꯥꯍꯪꯁꯤꯡꯗ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯐꯣꯔꯦꯁꯠ, ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯑꯦꯟড ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯃꯁꯨꯡ PWDꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯅꯣꯂꯦꯖ ꯑꯃꯠꯇ ꯂꯩꯇꯦ ꯑꯃꯗꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏꯁꯤꯡ ꯑꯗꯨꯒ ꯀꯣꯟꯅꯅ ꯒ꯭ꯔꯤꯜ ꯇ꯭ꯔꯤꯕꯨꯅꯦꯜ ꯑꯁꯤꯗ ꯀꯦꯁ ꯐꯥꯏꯜ ꯇꯧꯈꯤ꯫ ꯖꯔꯃꯟ ꯔꯣꯗ ꯑꯃꯁꯨꯡ ꯇꯥꯏꯒꯔ ꯔꯣꯗ ꯑꯁꯤ ꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 3 ꯐꯥꯎꯔꯒ ꯔꯤꯡ ꯔꯣꯗ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯆꯠꯊꯅꯕ ꯗ꯭ꯔꯒ, ꯅꯣꯡꯃꯩ ꯑꯃꯗꯤ ꯃꯤꯇꯣꯞꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯅꯕ ꯁꯦꯝꯂꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯅꯕ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯐꯣꯔ ꯍꯥꯏꯋꯦꯖ ꯑꯦꯟড ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯅꯤꯇꯤꯟ ꯒꯗꯀꯥꯔꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯅꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯈꯪꯍꯜꯂꯕꯁꯨ ꯂꯝꯕꯤ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ 3 ꯐꯥꯎꯔꯒ ꯁꯦꯝꯕꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟ 3 ꯆꯦꯟꯅꯕꯅ ꯄꯥꯎꯈꯨꯝ ꯁꯨꯅ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯂꯧꯔꯒ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯊꯪ ꯆꯍꯤ 2023ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2ꯗ ꯍꯤꯌꯔꯤꯡꯒꯤ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯂꯦꯞꯍꯟꯅꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯁꯨꯡ SPꯁꯤꯡꯗ ꯈꯪꯍꯟꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤꯔꯛꯈ꯭ꯔꯦ꯫ ꯀꯣꯀꯣꯃꯤꯅ ꯊꯥꯈꯤꯕ ꯄꯤꯇꯤꯁꯟ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯌꯥꯎꯅ ꯑꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯅꯕ ꯋꯥꯐꯝ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯀꯣꯔꯠꯅ ꯄꯤꯔꯛꯈꯤꯕ ꯗꯤꯔꯦꯛꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯈꯤ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯃꯩꯇꯩ, ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤꯒꯤ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ 3 ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯄꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ 3 ꯊꯥꯒꯠꯂꯛꯈ꯭ꯔꯦ꯫ ꯁꯣꯂꯔ ꯄꯦꯅꯦꯜ ꯏꯟꯁꯇꯣꯜ ꯇꯧꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯅꯨꯡ ꯆꯟꯕ ꯌꯨꯝꯊꯣꯡꯆꯥ ꯀꯌꯥꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯐꯪꯍꯟꯈꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯁꯦꯠꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯕꯨ ꯃꯍꯥꯛꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯦꯟꯗꯤꯀ꯭ꯔꯥꯐ ꯆꯥꯎꯈꯠꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯕ ꯃꯥꯔꯒ꯭ꯔꯦꯠ ꯔꯝꯊꯔꯁꯤꯝ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩ ꯊꯥꯗꯨꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯈꯤꯕ ꯁꯣꯡꯈꯣꯅꯦ ꯀ꯭ꯔꯤꯆꯦꯅꯕꯨꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯩ ꯆꯥꯡ नाꯏꯅ ꯐꯪꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯃꯣꯏꯔꯥꯡꯊꯦꯝ ꯁꯦꯠꯅ ꯂꯧꯈꯠꯂꯤꯕ ꯊꯧꯔꯥꯡ ꯊꯥꯒꯠꯂꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ
ꯃꯩ ꯐꯪꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯣꯏꯔꯥꯡꯊꯦꯝ ꯁꯦꯠꯅ ꯁꯣꯂꯔ ꯄꯦꯅꯦꯜ ꯄꯨꯊꯣꯛꯇꯨꯅ ꯃꯐꯝ ꯀꯌꯥꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯐꯪꯍꯜꯂꯤꯕꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯆꯍꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯄꯤꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯨꯛꯅꯤꯡ ꯂꯣꯡꯗꯅ ꯇꯧꯒꯦ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯂꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯁꯦꯠꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 90 ꯁꯨꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯁꯣꯂꯔ ꯄꯦꯅꯦꯜ ꯏꯟꯁꯇꯣꯜ ꯇꯧꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯌꯨꯝꯊꯣꯡ ꯀꯌꯥꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯐꯪꯍꯜꯂꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕꯤ ꯃꯥꯔꯒꯔꯦꯠ ꯔꯝꯊꯔꯁꯤꯝꯅ ꯋꯥ ꯑꯃꯁꯨꯡ ꯎꯗꯒꯤ ꯁꯦꯝꯕ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯄꯨꯔꯛꯄ ꯉꯝꯕꯒꯤ ꯃꯇꯥꯡꯗꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕꯤ ꯆꯣꯡꯈꯣꯅꯦ ꯀ꯭ꯔꯤꯁꯇꯤꯌꯟꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩ ꯊꯥꯗꯨꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯐꯪꯍꯟꯕꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯃꯗ ꯂꯩꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯁꯥꯕꯨ ꯃꯁꯥꯅ ꯊꯕꯛ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯕꯨꯁꯨ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯄꯤꯔꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯊꯦꯜꯁꯤꯡꯗ ꯄꯣꯠꯊꯣꯛ ꯌꯣꯟꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯂꯦ꯫ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯏꯅꯣꯚꯦꯁꯟꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯄꯦꯍꯜꯒꯥꯝꯗ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯟꯗꯤꯌꯥꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯆꯠꯊꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯈꯤ꯫ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯆꯝ 13 ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯣꯀꯨꯄꯥꯏ ꯀꯥꯁꯃꯤꯔꯗ ꯂꯩꯕ ꯇꯦꯔꯣꯔꯤꯁ ꯀꯦꯝꯞꯁꯤꯡꯗ ꯂꯥꯟꯗꯥꯗꯨꯅ ꯃꯀꯣꯛ ꯊꯣꯡꯕ ꯇꯦꯔꯣꯔꯤꯁ ꯀꯌꯥ ꯍꯥꯠꯄ ꯉꯝꯈꯤ ꯍꯥꯏꯈꯤ꯫ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯕꯤꯖꯦꯄꯤ ꯂꯨꯆꯤꯡꯕꯒꯤ ꯀꯥꯔꯅ ꯇꯛꯄꯗ 2 ꯁꯤꯈ꯭ꯔꯦ꯫ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯃꯣꯔꯦꯗꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯃꯩ ꯇꯤꯛꯇꯨꯅ ꯀꯣꯏꯔꯣꯛ ꯀꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯕꯤꯖꯦꯄꯤꯒꯤ ꯌꯨꯊ ꯂꯤꯗꯔ ꯑꯃꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯊꯧꯖꯤꯜꯂꯛꯈꯤꯕꯗ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ 3ꯅ ꯁꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯑꯣꯔꯁꯥ ꯖꯣꯇꯥꯏ ꯔꯣꯗ ꯕꯥꯏꯄꯥꯁ ꯏꯟꯇꯔꯁꯦꯛꯁꯟꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯕꯨꯂꯥꯛꯀꯤ ꯔꯥꯝ ꯔꯥꯊꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯝ ꯗꯠꯇ ꯔꯥꯊꯣꯔ ꯆꯍꯤ 65 ꯑꯃꯁꯨꯡ ꯃꯨꯀꯦꯁ ꯂꯛꯁꯀꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯔꯅꯥꯕ ꯂꯛꯁꯀꯥꯔ ꯆꯍꯤ 10ꯅꯤ꯫ ꯃꯈꯣꯏ ꯒ꯭ꯋꯥꯂꯤꯌꯔꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯤꯈꯤꯕꯅꯤ꯫ ꯑꯣꯔꯁꯥꯗ ꯕꯤꯖꯦꯄꯤꯒꯤ ꯔꯨꯔꯦꯜ ꯌꯨꯅꯤꯠꯀꯤ ꯕꯤꯖꯦꯄꯤ ꯌꯨꯊ ꯋꯤꯡ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯤꯄꯦꯟꯗ꯭ꯔ ꯕꯗꯥꯎꯔꯤꯌꯥꯅ ꯀꯥꯔ ꯑꯗꯨ ꯊꯧꯔꯛꯈꯤꯕꯅꯤ꯫ ꯊꯣꯝꯒꯥꯏꯈꯤꯕ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯃꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯝꯕꯤꯗꯒꯤ ꯐꯨꯠ ꯀꯌꯥꯃꯔꯨꯝ ꯂꯥꯞꯅ ꯄꯥꯏꯊꯣꯛꯈꯤ꯫ ꯕꯤꯖꯦꯄꯤ ꯂꯨꯆꯤꯡꯕꯗꯨꯅ ꯑꯌꯥꯡꯕ ꯈꯣꯟꯖꯦꯜꯗ ꯊꯧꯔꯛꯈꯤ ꯑꯃꯁꯨꯡ ꯌꯨ ꯉꯥꯎꯕꯗꯒꯤ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯐꯖꯅ ꯊꯧꯕ ꯉꯝꯈꯤꯗꯦ ꯍꯥꯏꯅ ꯎꯍꯧꯕꯁꯤꯡꯅ ꯍꯥꯏꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯎꯔꯕ ꯃꯤꯌꯥꯝꯅ ꯑꯦꯀ꯭ꯌꯨꯖ ꯑꯣꯏꯔꯤꯕ ꯕꯤꯖꯦꯄꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯐꯥꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯈꯤꯕ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯐꯨꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯊꯨꯕ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯈ꯭ꯔꯕ ꯐꯤꯚꯝꯁꯤꯡꯒꯤ ꯃꯈꯥꯗ ꯃꯍꯥꯛ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯅꯥꯟꯊꯣꯛꯍꯟꯈꯤꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯤꯌꯥꯝꯗ ꯁꯥꯎꯍꯟꯈ꯭ꯔꯦ꯫ ꯑꯦꯀ꯭ꯌꯨꯖ ꯑꯗꯨ ꯄꯨꯂꯤꯁꯅ ꯅꯥꯟꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯃꯤꯅꯤꯠ 10 ꯂꯣꯝ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈꯤ꯫ ꯁꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗꯗꯤ ꯑꯃꯅ ꯑꯍꯥꯟꯕꯗ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯒꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯗꯨꯅ ꯃꯦꯗꯤꯀꯦꯜ ꯂꯥꯌꯦꯡ ꯂꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯦꯁ.ꯗꯤ.ꯑꯣ.ꯄꯤ. ꯔꯕꯤ ꯕꯗꯥꯎꯔꯤꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯈ꯭ꯔꯦ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯗꯨ ꯊꯦꯝꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯨꯅ ꯐꯥꯔꯒꯅꯤ ꯑꯃꯁꯨꯡ ꯑꯀꯟꯕ ꯑꯥꯏꯟꯒꯤ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯃꯈꯣꯏꯗ ꯃꯍꯥꯛꯅ ꯊꯥꯖꯕ ꯄꯤꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯝꯕꯤ ꯊꯤꯡꯕ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯖꯦꯄꯤ ꯂꯨꯆꯤꯡꯕ ꯑꯗꯨ ꯐꯥꯅꯕ ꯊꯤꯕ ꯍꯨꯝꯕꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯔꯦ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ꯫ ꯖꯄꯥꯟꯗ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ, 13ꯅ ꯁꯣꯛꯈ꯭ꯔꯦ꯫ ꯖꯄꯥꯟꯗ ꯉꯔꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯩ ꯆꯥꯛꯄꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 2 ꯁꯤꯈ꯭ꯔꯦ ꯑꯗꯨꯒ 13 ꯂꯣꯝꯅ ꯆꯥꯎꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯒꯥꯔꯤ 60 ꯔꯣꯝꯁꯨ ꯆꯥꯎꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯖꯄꯥꯟꯒꯤ ꯀꯣꯅꯨꯡ ꯇꯣꯀ꯭ꯌꯣꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯦꯛꯁꯄ꯭ꯔꯦꯁꯋꯦ ꯑꯃꯗ ꯇ꯭ꯔꯛ 2 ꯑꯀꯟꯕ ꯃꯑꯣꯡꯗ ꯊꯦꯡꯖꯤꯟꯅꯕꯗꯒꯤ ꯃꯩ ꯍꯧꯅ ꯆꯥꯛꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯄꯥꯟꯗ ꯎꯟ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯪꯍꯧꯗꯅ ꯇ꯭ꯔꯛ 2 ꯊꯦꯡꯒꯥꯏꯅꯔꯛꯄꯗꯒꯤ ꯇ꯭ꯔꯛ 2 ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯕ꯭ꯔꯦꯛ ꯐꯥꯅꯔꯕꯁꯨ ꯂꯝꯕꯤꯗ ꯇꯥꯔꯤꯕ ꯎꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯕ꯭ꯔꯦꯛ ꯐꯥꯕ ꯉꯝꯗꯅ ꯃꯊꯪ ꯊꯦꯡꯖꯤꯟꯅꯕꯗꯒꯤ ꯌꯥꯝꯂꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯃꯩ ꯍꯧꯅ ꯆꯥꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯚꯝ ꯌꯥꯝꯅ ꯂꯨꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯗꯣꯛꯇꯔꯁꯤꯡꯒꯤ ꯁ꯭ꯇ꯭ꯔꯥꯏꯛꯇꯒꯤ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯃꯦꯗꯤꯀꯦꯜ ꯁꯔꯚꯤꯁꯁꯤꯡ ꯁꯣꯛꯈ꯭ꯔꯦ꯫ ꯑꯅꯥꯕ ꯑꯃꯒ ꯈꯠꯅꯈꯤꯕ ꯗꯣꯛꯇꯔ ꯑꯃꯒꯤ ꯁꯔꯚꯤꯁꯁꯤꯡ ꯊꯗꯠꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ
Resident Dr. Sikhna thangza numita matam kaktana strike ama chathakhibadagi emergency services khaknatana Himachal Pradesh hospital kayamaramda medical service sing sathina Sokkhre anabasing amasung accident sing maru oina arapamphomdagi lakpa singna Dr. Singh fangdabadagi khudongtiba mayaknakre aigi ipa layengnabagidamakta Simladagi kilometer 115 lom lapa anidagi aihak sagolse numita mafam asida lakibani adubu strike adugi maramdagi Dr. Amata Fangdre amasung aikhoi khudong sadaba mayoknare haina anaba amaga loinarakiba Kushan Singha Thakurna haike government amasung Dr. Singh aduna anaba sing adugi khallaga wathok asi khwaidigi thuba matamda loisinaba apel tauke atopa anaba amagi accident Dasa Ramna ngarang ayu PTI video sa haiki aigi nupi hospital asida lay mahaki MRI ngasi logadabani adubu strike adu haukhibadagi hauzik fawba lawdre Dr. Singhna duty da amuk hanjilakpa adu aikhoina ngairi Indira Gandhi Medical College amasung state asigi ate government hospital Cameroon gi resident Dr. Singhna irai numita paktakna casual leave lawkre thangza numiteki matam kaktaba strike ama laukthokna resident doctors association na strike manungda routine servicing elective operation theater sing amasung outpatient department sing thonglon gani amasung supnagi emergency service khaktamak thabak tawgani haike ningthokaba numita Arjun Singha kauba anaba amaga hakthengana khothongna khibagi damakta Dr. Rajab Naruna Ragi service sing adu yumse kaisa numita Himachal Pradesh government na terminate tawke tawdok adu IGMC gi pulmonary water thokhiba khothongnaba amada Narulana anaba adugi mamaida kinna thinkiba amasung anaba aduna su doctor aduda makhongna kaunaba utkiba video ama tholakkiba matungda khangnarakibani hairi Drug smuggler taret pung humputara nithoigi manungda sangjarakadabani haina lalharup ke CPPWZMC unification ge makedi khangalakli lupna khangan kraba drug smuggler taret pung humputara nithoigi manungda sangjarakadabani haina lalharup ke CPPWZMC ge unification ge makedi khangalakli ana thingkraba lalharup asigi PRO singkhai ngamana kuyek pidon thadoraki bacherol amana haribadi United Nations Office on Drug and Crime UNODC na fongba Myanmar Opium Survey listing ani kun mga gi matung ina opium thaba amasung heroin puthokpagi chang mamang sahidigi yamna hengalakpagi fibamda uba fangle masina Manipur gomba ngamkhoi da leiba state cheng da hakthengana aduki matek sokhale Myanmar gi oina opium thaba asi listing ani kun mga da chaurakna sada 33 ki chang da hengalakle masina sahi tara asi gi manung da khwaidigi wangna opium cultivation tawba oire masida Manipur gi ngamkhoi da Labor Tin State ta narcotics ki tabak dong makangan hengalakle hairi Cherolasina hai Manipur masagi lam manung dasu opium cultivation gi tabak hengalakpagi khudam changdam kaya oikhoina ubo fanglabani pumnamak asina Manipur gi irang asi hena marat tahanabagi maram oihale Myanmar ya punba opium pothok asi lisingani kun manga gi oina chaurakna metric ton lising amaga chupna tara oi haina UNODC ge report na mayak seng na hairi masigi manung da sarakna sada marfutara mathoidi raw opium natragana process tawraba heroin oina mapan lamda thadok lakli hairi masina maramoidna resident drug ki mamal hantharaki mamal hantharakpagal loina heroin na hena sendong hena lairakpana Manipur da marang kaina fangale English singani kulhumdoi gi medagi Manipur da Thogliba irang asina khunai asibu sokhali organized tawraba drug trafficking sing amasung local collaborators sing khusamnaraga Manipur gi khuthangda drug ki karwar hena pakthok chak thorakpa aikhoina uba fangli masina kanglai pak Manipur gi naha sing hamsat ngauksat na halakpa amadi khunai asibu manghanaba masa khaki sendong yenglaga drug ki lalong satharakpani drug na lakhalaba naha sing masing yangkhalakpana Furupsa Sinngi angang pokpagi chang hantha handuna demographic emergency thohan badana tana yalomi furup sing minority tahallakpa yabagi oitokpa yamna leire pumnama asi yenglaga ke CPPWZ na Manipur gi ngamkhaida akanba mijeng changlagani hairi Cherolasina hai masigi mathakta apikpa user sing khaktana tana achauba trafficker sing gi mathakta lupna akanba thabak paikhalakle amaromda rehabilitation counseling pibaga loina naha sing gi mahi masing sana khona ba culture
entrepreneurship amasung thabak pibagi matangda khudongchabasing khudakki oina fanganba mathau tare. Drug ki chaitheng asi leibaga loinana drug trafficker amadi dealer ga mari leinabasing gi mathakta mijeng changbagi manung channa lupna khangankraba miyoi taret pung 62 फाउबगी मनुंगदा लुप्त चंगजरकदबनी हाइना चिरोल असिना खंगलकले।